Ramsum Krumjari Nahangi Saturday da aina loishilam do ina pa ma su da dudo loisina yang halake gise si som nakan gise isi hojik ai loisinna ba tawrage di mayam hauna ba tawrasi ai kenogi sembagi do video adum charage ka keno tawraga di mayam yengminarase loisingre nahan Saturday da loisilamdabado sisi hayeng tharni si loirabnina si hayeng thaba loiraga mathangi tax tana somda sigi faida ngasi si thabaksin loisilani duga yumda thabak khara lehoyebgo dudo horen yum yobanda kai thabak no du charage dong sigidi soida loisilage lawgi thabakti mayam ai yumda hale hojikte yorok tangairi do ngasai ina yumda thabak khara lehoye haibado du kaino ha kanda amai hanadagi ko dum once in a week yum se dum sengtoyebo ko dum gardening gum se dikhra pame tare ai lei nong thajinba kai toba du aingon bit dum leijebo ko adugi ai once in a week ti dum sumang kai sitokpa kai adu toba taweba hana dum toromeba du handakse nangdabaina nangdabai di farm kai ayung nganta hawalaga chatlani nungdang wairam halani nganta ai je dum yahau du dikhra thenge adu yam adu ju hawalaga adu sengamaga chatpai du thengeba nangdeba ana yum hojik di nungsit chu yam sitpanina una su kai yam ket sumang do loi hore yadre aduna ai ngasi di yum sengba chatle nganta oina halle adu ai natra su leitaba mayam ai di ichena ada thawang pham leigre aduga ichanupi ani na like tama leigre adu isomda lehorisina aiga imaga akhoi pa akhoi hungkhak leba moina senga nana sengbiraga aina leiba adu si kai jeidana aina adum sengba tabane ko adu upai leite khra haidi akhoi su pakhangni na ko haidi kitang naningi dana hayeng mina ga isi yam nan diki besai khumot tuga masana naliba aduga yum keno na mot liba ga hardi ikai jeidana adu yum thiba khotpaduna tongane ko yum thiba phajabdun tongane yum thiba haibasina saba ngamdribagi paisa leidribagi aduidi kaim ikai nangai leite adudi sidi paisa leirakanda sadoineba adu leidrakanda di hoi yum thiri sijo adum paisa leidribaini sadribaini leirakan sani aduga mot pa haibisina ne tanbagi sidi paisa leibusu yaro yang mot taba khara leigi ga hara dukan chatlaga adudi yaro ibo aduna adu mayam yum sengbada dum matam kitang kaithokpudi kaidedana idi keno once in a week oiro natraga na once in a month oiro dum kitang di dum sengbibada kaim kaide haibani da kitang nan haidi nan bai siga hoji entoi thawak se yam mari lenebo ai haigeba thi mot na chamot ka leiraga adu tor isaga narak toine duida di ai farm do kamain tawde aduna kitang lu na khona adu jasna tana ko farm dagi wanaga halaga yumnaga chamot pot ke chai leibudo adu yam nungaiteba keno pothafam khangdeba ko aduna kitang di dum sengba daga tare akhoi nupsi gumbase nupi na ngata tawgudabni khotgadabni lam tu sengba khotpa lai thaba khotpa si nupi na ta adui mindset tu di to sebo angam ba dum thongna je angam ba dum keno tonar seba sengnar seba ko adudi mayam hojik sengba horasi let's go
ꯃꯌꯥꯝ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯠ ꯂꯪꯈ꯭ꯔꯦ ꯄ꯭ꯂꯥꯁꯇꯤꯛ ꯅꯨꯡꯇꯤꯛ ꯀꯩꯝ ꯎꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ